Ahanbada Moroiba Pau. Police investigation system solabadi Miam the Chumba while Fangan Bamadi Marale Bacherak Pibada Kudum Chadabake Mayok Nagan Haina Kolkata High Court ki Judge Joy Malaya Wakchina Fongre. Chief Minister and Virena Manipuri Governor Unaduna Chakot Thorangi Matang the Wari Sanakre Hairi. Manipur the air ambulance aircraft amadi helicopter charter flight ki kanaba piga daba Luwang Air Service ngasi hogdokre. Kurumjeri ISTV pau meeting tabri basingko taram dokcheri hojik pau sandok na pijeri. Police ki investigation system solabadi Miam da Chumba while Fangan Bamadi Marale Bacherak Pibada Kudung Chadaba kaya mayok nagani haina Kolkata High Court ki Judge Joy Malaya Wakchina Fongdokre. Wafam asi ngarang dagi hauna Manipur High Court na Manipur Judicial Academy amadi Manipur State Legal Services Authority ga khutsam naduna criminal investigation criminal trial amadi server logi matang da High Court asigi auditorium da pangtokpa numit nini gi oiba orientation course loishin bagi thoram da mahakna fongdokibani. Thoram aduda Manipur High Court ki lawyer sing police ki makok thongba official amadi legal services kamari leinaba miyoi kya na sarukya ki Justice Joy Malaya Wakchina makhatana missing hengalakpa amadi chokhalakpa gi matung inna crime gi masingsu hengalakli. Masibul laksin naba amadi while fangana bahotnabada police ki thogdang chawi criminal case amagi investigation chathabada police ki maikei dagi ahoba lekhiba amadi char sitam mapum phaba ngamdrabadi ain gi chapchaba cherak fanganbada wana thokani matam gi oina honglakli ba ain gi ahong basing masiga mari leinaba singna khangjinba chumgani haiki. Such defects would be very proof of the trial process itself or the endeavor to unravel truth and uphold the rule of law. What would be the end result? The end result will become a patent travesty of justice and a mockery of the entire system of criminal administration. Chief Minister and Virena Manipur Governor Dr. Nezma Heptulaga Unaduna Chakot Thorangi Matang the Wari Sanakre. Wari Sanabadu the Sarkar Asida Yauriba Minister Karasu Yauki Hairi. Sarkar Asina Thahum Lom Sasan Torokpa Sigi Matang the Governor Gamarik Chumna Chakot Thorangi Matang the Wari Sanaki Hairi. Amaromda ISTV na Fangba Tupa Pau Amagi Matung Inadi Pali Basarkar Asida Minister Reshuffle Toba Yabagi Fibam Labadagi Governor Gawat Tanabani Hairi. Panbayai Chief Minister and Virena Luching Basarkar Sida NPF, NPP Amadi Lok Jan Sakti Minister Singh Yauribani. Congress Tagi Changlakhiba MLA Singh di Minister from Pangdana Lairibani. Fibam Asidagi Minister Singh Reshuffle Taubugi Wafamasi Lakhiba Oiramba Yai Hairi. Manipur da manung hanjinba ana lying bagi khudong chaba watpa mafam singi air ambulance aircraft amadi helicopter charter cargo service yauna Miam the air service ki kanaba pigadaba Luwang Air Services Cargo Private Limited Imphal da hogdokre. Imphal Hotel ki sangai hol da pangthoki bathoram aduda Ventura Air Connect Surat Gujarat ki Chief Executive Officer Sandeep Kumar Mishra, Luwang Air Service ki Director Maisnam Ratan Kumar, Journal Officer Ani Bert Sarkar, Vice President Operator Nagaranjan Sip Kumar Su Sarukyaki. Tharungi Saruk ama oina Luwang Air Service na piga daba kanaba sing piba leaflet amadi service asigi website ama su hogdoki. Director Maisnam Ratan Kumar na lamdamasida lambi thongi khudong chadaba si yenglaga Luwang Air Service asi ngasi hogdokpani. Gujarat ki Surat Laiba Ventura Air Connect ki aircraft sing waiduna company asiga punna thabak tawminaduna air ambulance ki oina all India service legani. Passenger singi oina di awang nung poklam khakta da ahan bagi oina tawgani mathang tha July dagi di mapum phaba service horagani haiki. Airline service na notice khakta gi hana aham da sector sing notice ki oina ayamba hojagani. Akoina tawjaduri ba sector si akogi lambi thong na te cha da khot ba si yenga ga masi ama tawba da kitang chumra haidana tawna hona jadana masi hairiba kanu company se loss of subscribe.
BJP Sarkar na awan ba mapurakani haiba thajabadagi BJP the elected members sing chaglakpani haina BJP gi President oibata natana Rajya Sabha gi MP KHS Bhavanandana ngasi BJP gi office ta pangtokpa Lilong Municipal Council gi Councilor Mina Kumari BJP yaurakpada harau tayamno okpagi thoramda haikre mahakna makhata na haikibada miyam gi thajaba hengan hanbada elected members sing nasu achoba thodang lobiyu haiki tre haidana khalari lobir ko ngaptani Sinisda party madigi na traga party mad chonge haiduna kaisu masi ngang to birunu apaba pota pota potu ko ndomaga apaba pota ma lo bai basi yamna kaisu yam da kaisu masi kaini ngai lekte apaba pota ma mani en to bira ka bo thabo praja gi da makta ko na kai makhara toge praja gi ko makhara toge haibidu ai elected members sina thabo ko na pangtu ki ko matamda adunu thawin upila kanda prajamyam sina ko bangke na thajabado thambi thamkadabani KNF ki PRO oiba miyo ema Imphal West amasung Imphal East Commando gi apunba kangbu amana ngasi numit yung matung pungkai chatpada fari hari Manipur Police Headquarter pangthokpa paugi mifam amada DGP LM Khoktena Kangpokpi District ki Sapramina Khulda tongan ba crime da chenaba kuki underground group ki kada singlere haiba akangna ba pau fangbadagi Imphal West ki additional SP Operation Dr S Ibom Chana Luchingba West ki Commando OC achoba mitay amasung East ki Commando OC luntung Wi-Fi na luchingduna khul aduda thiba humbagi thabak chathaki maduda KNF ki Defense PRO oiramba hojikna PRO oiraba Letkosan chahi nifu nithoi apokpa saipau leifam Sapramina fagatki Mangondagi .22 gi revolver ama maru taruk mobile handset ani fagatki Sapramina Police Station na mahaki mathakta case ama lokhat pagaloina na mamang thagi mangada Boizang Khulda KRA gi keder ani hatkiba case yauna thizinba hore hairi DGP na makhala tha asigi Nepal gi ayuk pung 12 taba matamda Thongju area da underground organization gi mioi khara leire haba paw fangbadagi Imphal West ki kangbu amana changsin duna thibo humbagi thabak chathabada PLA gi overground worker ama fare fagalaba mioi asigi maming koijam warje chahi nifu taret apokpal lekhidraba yaima Thongju fai leitongdagi ni mangondagi poche kyamarum amasu fangle Singjamai police na case ama lokhatuna thibo humbagi thabak chathare haire Madugi rate chatham matamda corona SARS fajana pangthok matunguda yum amada KNF khana KNF ki defense PRO weba mamingna Letkosan alias Soson ma Sapramina village tagini mai mayum dagi koi ge team sina ma je arrest toki my position da .22 revolver my position da gisi recover togni Swachh Bharat Abhiyan gi makhada BJYM Manipur Pradesh amasung Thoubal district na sinduna Khongjong gi kheba chingda leiba Khongjong War Memorial Complex ki lamtu sengdokre Thoram maduda Mahot ki Parliamentary Secretary Nahakpam Indrajit Yuva Morcha Manipur State ki President Somorjit BJP Thoubal District in charge L Tej Kumar Thoubal District ki President L Deben Yuva Morcha Thoubal District ki President CH Sanjoy amadi Mahila Mandal gi Thomi Singsu sarukyaki Singjamai gi Imphal Turel Torban Singit Fibam Kendra sigi MLA su oiriba Yumnam Khemchana yengsin bahokre Singjamai oinam thingel gi mafam khara da fibam khara hena sokpa mafam sing semjiliba dusu yengsin ki Turel lerai ningkhai badagi kannana ba u chara kaya marum su thaki ngasi gi thoram aduda IMC gi mayor Lokesor su sarukyaki Khetrigao Kendra class 10 amasung 12 ki Meheroi Singh da khanaba class sing pinanaba honaragani haina Mahot ki Parliamentary Secretary Nahakpam Indrajit na kaikhu kobui khulda pangtokpa Meritorious Award yinthokpa gi thoramda phongdokre khudingmak puthokani haiki class 10 amadi 12 ki parikhyat position yaurok labadi lupa lakh amamam pigani lokthokki every year Ahum suba thongam angauba singa Memorial Meritorious Award lisingani subna tara taret ngasi tobungkhok makha lekai community hall da pangthokre
Thoramaduda 9 Sector Assam Rifles ki Commander Brigadier Besna Icham ki President Rajendra, ISTV ki Editor-in-Chief Brojendra Ningomba, MSU ki President Manjit Sarangtem, Commerce and Industry ki Joint Director KH Dilip, DIC Imphal East ki General Manager Janki Nachingba Myoina Sarukyaki. Icham ki President Rajendra na hai ki bada education system fagaran ki hairbadi committee sing same duna yengsin batangai fadi hai ki. ISTV ki Editor-in-Chief Brojendra Ningombana education system asi kadai danoma soiri haibasi handiki class 10 amadi 12 ta pass tokiba chang asi yenglaga khangbangamle. Mark yamdana fangba singsu mana pibinaba honasi haiki. Aduga eligible less than 40%. Adu mama hero bayabdi. Adu tinning kairaba mahi hitraba nataba honas ikana balitraba adu ba section amakuina kuina thamlagadra. Aduni adu je aho kharale ya sauna aho kharale le hojik mapar le ba CBSE central board ki examination singatori city doesn't 90+% company pass to this adu akui board na mus council na lobe examination dana supna ki 60+ asikatan pass to bahai se akui aho kharale le ta pani asul kharale le ta pani Brigadier Ben Salana hai ki bada samachama same bada education khaktana yadaba atai hiram khuding maktasu thoidok hindokpa miyoi singsu pukning thogat si hai ki. Hembu Sawai jam leirak maning lekai Women Welfare Association na Maira Paibi Sanglen da harau tayam na okre. Green Mission Uripok Kolem lekai madi Softball Association anina kutsam naduna Kekrupat sengdok pagaloy na ujara kaya thakre. Asang ba communication na sinduna sanasam umananda na iba wari machagi lairik ay koy mayamgi ahingdo nga si MFDC gi review holder phongkre Tharamadu the ex-minister Dr. M. Nara Critic Forum gi President Professor I.S. Kangjam lairik nainarol salam tomba na chingba muyo kya na saruk yake. MU gi mayok na badalay ba NRC Library nong na public library hai na ming onduna ngasi dagi library asi Manipur miyam gi onthok pagi tharamama pangthokre tharamasi Manipur government gi finance gi parliamentary secretary Thokchom Satyabrata IFCD gi parliamentary secretary L Rameshwar Art and Culture gi director K Susila Amuko gi president PH Devan Sharma Mala gi president K Chaubasu Sarukyaki NSCNK ki chairman SS Khaplang na lekhi dabada coordination committee Corcom thamoi shok na awawa phongdokre mahak na lekhi dabasi Asia region gi yawoloi ihauda mention bang ngamlaroi daba mangjaba mani hairi committee asigi convener K Pambai gi cherol amana mahaki punsi chuppa namtha biduna tuhat piraba naga miyam gi ningkha tamnabagi damak choktha naidana kathoki mahak region asigi revolutionary gi icon amani Manipur miyam gi ningkha tamnabagi lanthong asida mahak na chawrba mating pangkhiba miyoini luching basigi mapandagi fibam chadana leiriba eastern naga khunja singna chanaba chinja leifam piduna lakibani lamdam asida apunba lanjang amagi tangai fadaba lei haiba chairman asigi chapchaba wakolol adumakna Indo-Burma Revolutionary Front lisne maga chamapan marfudra da same bangam kiba simak mahaki maru eba thawdangi mahaki matik chaba luchingba magi makhada KLO NDFB NCCNK amasung Alpha I gi apunba UNLFW same bangam kibani Korkom natraga Manipur dagi Unified Front asi ngasi fawba yawdrabasu front asiga ngasi fawba India gi forcing gi mayokta punna thabak tawminaduna lakli Asigumba ningkha tamnabagi lanjang asida baba khaplangna khangawdana lekhidabasi akoi khudingmakna nungaitaba ma fawi masina ningkha tamnabagi lanjang asida hangba ma ohelle korkomna lekhidrabagi imung manung NSNK gi luchingba sing comrade naga army gi officer rank and file khudingmakna nanghoriba awabada saruk yari hairi hauji pawgi marakatna tenba break ama Heart Operation Lising Tara Mangagi Mathakta Pangthokraba World Class Heart Transplant Surgeon Dr. Ajay Kolna Sky Hospital Rims Road Infalda Open Heart Surgery Bypass Surgery Amasung Makhal Makhagi Heart Operation Sky Hospital da Pangthok Charagani Agangi di OT Amasung Hospital Charge Free Oigani Loinana Dr. Ajay Kolgi Heart Surgical OPD gi Kudong Chaba Laizagani Akupa Marogi Damak Sky Hospital gi reception Gatanami
Bhai Gurudas Group of Institutions Sangarur Punjab na students ko ding maki imagination ki path discover tawbagi mathakta knowledge ki importance matik chana piri ba mafam ni education piba khatang natna hayeng yungiro puthokwa institute ni City suara jingge tu hai kari na tu teacher मुझे करी गौ सीधे योशी नहीं है मस्सी योशी तता तिस्कोनी ने अदुदी सनागी बहुत यंगन सिंबे अंदर Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Vinasa Coaching Center, the best and only trusted coaching center in Imphal. Admission opens for 12 function course for class 6 to 10. Class starts on 22nd June 2017. Our toppers are first position Priyanka Morangthem, third position Saha Minas, fourth Rosaria 2000 and Krushi Kumalambam, sixth position Michael Atom, 20th Kaptingtabam Hine Devi and 24th Jasmine Hekuzum. Hari limited seats. Hakchangi liver sorakpadagi producing attaba hakchang choktarba tumba chaba yaraktaba khong hama nungayaktaba singidabak amatta naiba upaidi jolip syrup amasu jolip capsule ro changini scenario Break matung da taram nok chiri hazi makha taba pauda Students Unit of Karle Park Suk na Sinduna Taruglak Shubha Suk Stat Level Spelling Competition Manipur University ki Manipur Institute of Management Studies ki hold the pangthokre Final asi khangatlaba category ani ki Mahiroi Singh na changdam na basida sarukya ki Mahiroi Loop asi ki President Nongthomung Gobinna Malemda Haujik Mahegi Hidanari basida saruk yabang ngamna na bagi damak Mahiroi Singh lot tuna lairiba haithoi singthoi basing puthok na ba pandam da changdam na basi pangthok pani haiki Kumbi Kendra ki Manung Chanba Ithai Kuno Amadi Ithai Wakpokpi Anigi Faunafam Oriba Manipur Turel Mathakta Saba Litan Thongi Ubak ki Fibam Soksilakpadagi Miyam na Chathok Zasin Taubada Chaw na Khudong Chadaba Mayoknari Atuba Matamda MLA na Medyang Changbiduna Praja Singhi Awaba Kokhanbiu Haina Wangu Gram Panchayat ki Ward number 3 ki member Modhu Chandra na Phongdorakli member ni adu masi agri leitanji hana su yam thine soe adegi kara kana tawre adu koi phajana tawbiramdre adu masi yaragadi ko wapu pi adu nongai ko ngang bi school karakpa amama tawji masi yaragadi ko MLA su koi thangasa kare andaki koi ji punu yodri mrung sida koi lam ji gari makta la lisin yarana lare masi padong chi ko tholani masi yaragadi ko MLA saite jo koi yingi on kara na hai Laisang Tim Sagay Apun Balub Head Office Singjamay Laisang Tim Lekay gi Taret Laksuba Mapok Kumon Numit Ning Sing Thoram ngasi Kapching Warsi Sabal Lekay da Pangtokre Thoram adu da Home gi Parliamentary Secretary El Susindro Sagay gi Apun Balub ki President Chokto na Chingba Miyoy Kyana Sarukyaki Tongan ba hiram da Sagay asigi oina international national amasung state ki thakta mana panglaklaba miyoy sing amasung class 10 amadi 12 ta cha da marfu gi mathakta fangduna mai paklaba Sagay asigi mahiroi sing da mana mathum sing piki class 10 amadi 12 ta pass toroklaba sing bo harau tayamba pi bagaloinana counseling pi bagi thoram ama longmai part 4 da pangthokre thoram adu da Nepal Shubha Assam Rifles ki Colonel Rajiv Chowdhury None Primary Health Center ki Medical Officer Gairan Long Gaidingam Oil Pump ki Provider di Stodi na Chingba Miyoy Kyana Sarukyaki Mahiroi Singh da Manamathum Singh Piduna Pukning Thawatki Ngasi nungthil pung mari rom taba matamda langthabal pura makongda accident thokpadagi pulsar motorcycle tungduna lakpa naha ama sire lekhidraba miyoy adudi ke panmai chahi kuntra nithoi langthabal chingkha dagini mahakna motorcycle tungduna lakpada tata truck MN05C 3351 na thombada lekhidabani hairi Manipur State Sumanglila Council amasung theatre Mirana Sinduna Kulum Doirak Suba Thasigi theatre training on Sumanglila
Tradition lakliba June gi tang tara taretagi July tara taret fawba iboyama sumanglila sanglenda pangthoklagani haina thoramasigi project director Padmasri Warepanna bana paumi sing da phongdokre. Southeast Asia Cultural Organization Sikona Ipa Ipu Singi Laifam Sing Kongun Liba Kongchat ama ngasi chatkre. Sagolban Moirang Lerak Machinda Laiba Organization asigi office tagi Chief Advisor Paunam Labango Mangang na lamthaki Maite Singi Inat Lining Laisol Chatnaro Chingpa Turel Ariba Kubam Amadi Maite gi Inat Kamari Lainaba Thabak Thoram Kayabu Yokat Naba Amadi Kalauna Bagi Damak Mamang dagi Leptana Chatharapa Kongchat ki Saruk ama oina Sinbani. June gi tang mari dagi hauna Kangpokpi district ki Kalikhola village da yamna sathiba mongda mafam kharada leibak namthakiba adu hojik chawrakna kilometer ani makhairam akoibagi fibam da sokhalle hari numidini humni gi matung dadi hana dagi amukka hena kodong thiningai oiba yaba fibam da leiri hari. Class 10 की परीक्षा दा कांगपोकपी डिस्ट्रिक्ट की मनुंग दलैबा मार्क वांगना फंगलबा महिरोय सिंह ओपगी थौरम अमा कांगुई यूथ यूनियन सिंधुना कांगपोकपी डिस्ट्रिक्ट काउंसिल की होल्ड पांगथोखरे थौरम अदुदा सदा हिल्स की एडीसी चेयरमैन हाईकोलेट हैंग सिंह कुंट्रानिपा सुबह असम राइफल्स कांगपोकपी की पोस्ट कमांडर मेजर सैयद इफ्राम एडिशनल एसपी लालबोय हाउकेप लाइव हायर सेकेंडरी स्कूल की प्रिंसिपल तोबांगमाल हाउकेपना मरु एबा मियोय सिंह ओइना सरुक याखी. Arambam Samarendro Lake Dabagi Tara Tarelak Shubaning Sing Thorangamari Lainana, Tokchom Leka Youth Club Hairok Part 2 Nasinduna, Lake Drabagi Photo da Hekat Lekat Tamkre. Thorangamari Lainana, Mukna Festival Amasupang Toki, Ato Ehen Tarba Singda Manamatum Supiki. JDU ge Hanana President Oiramba and Tombi Sivasena Party da Yaukre Hairi. Nambol Kendra gi Manung Chanba Langpok Mayay Lekay Dalayba Sanabong Amagi Akoybada Environment Week ki Akoyba Numit Kamari Lainana ngasi Uchara kaya thakre. Thoramadu the Pollution Control Board ki scientist KH Tomba Amadi at the official Singsu Kainogi volunteer Amadi Langpok ki volunteer kaya na Sarukyaki. KH Tomba na Chayolo Machubna Pollution Control Board ki Chairman Radhakishore ki meeting Makada Chatharakliba World Environment Week Manungda District Asigi Manungda Uchara kaya thaki. NSCN Kegi Luchingba SAS a Kaplang Leki Dabada National Revolutionary Front Manipur na Awawa Fongdokli. Lup Asige Information and Publicity Secretary Sana Jabo Maite na Thador Pachero Lasina. Miyam na Baba Hai na Mingo Jaba Luchingba si Indo-Burma Region gi Namtabiraba Ning Tamba Fangraba Miyoy Singbu Asengba Miyoy Bagi Ning Tambagi Fiba Nung da Punsilaga Honaramba Asengba Luchingba Amani. Luching basina leki dabada region asigi aseng ba luching ba mangjare baba khaplang na leki dabada mahaki imung ammanung amadi NSN ki gi awaba front asina saruk yari hairi. NSCN GPRN amasung United Liberation Front of West Southeast Asia gi chairman Sungwang Sungyung khaplang na leki dabada Manipur naga singi damakkan no hona jaramba seng level liberation luching ba amani. Mahaki punsige saruk khudima amadi thaunaling jel pumba yaol ihogi damak kathoki masina maram oiduna mahakpu awang nongpo ki miyamna baba khaplang haina khangnaribani. Mahak awang nongpok India gi yaol ihogi mapa haina kaubayai United Liberation Front West Southeast Asia gi damak mahakna tawramba thabak sing sakhangba oina front asina su mahaki imung manung mari mata NSCN GPRN gi rank and file khudimakta loop asina solidarity utli. Luching basina leki dabasi awang nongpok India ki miyam gi oina khwaidagi mangjabani. Mahaki thawaina mapugi nakta ingna chignan laiba oirasunu hairi. NSCN ki gi luching ba SA khaplang na leki dabada Naga Women's Union gi awaba fongdorakli. Hauji paugi maraktat na atin ba break amagamo. I call it God's grace when I secured the first position in SSLC exam 2017. My heartfelt gratitude goes to my family, my well-wishers and BYS where I was blessed with outstanding faculty and the most academic atmosphere. I feel BYS is not only one of the trusted centers but also a dream come true for any student. Priyanka Moirangthen. Irudio Coaching Institute, Kasampa Tomlekai behind Baigo Hotel. Admission opens for 5 months CBSE Foundation course for class 11 science. Date of commencement 15th June. Timing 4:45 to 7:30 p.m. For details, please contact Office of the Irudio Coaching Institute, Kasampa Tomlekai behind Baigo Hotel. Contact number 8131025634. Info Heart Institute, a complete cardiac care hospital with 24/7 ICCU at Sagubal Murang Network.
25 open heart surgeries have been done successfully. Angiography, pacemaker implantation, 2D echo, 24-hour Holter are also done. For detail, please visit Imphal Heart Institute, Sagabal Moirang Lere. SAIG TMT bar से latest German technology season aduna state of art factory Guwahati na puthok chabani masigi bar से han basundokpa product oibana calling zade taken day mapangul kali amadi amaga hazin beheli masi ayamba achauba government agency singna approve tawrba makhalgi TMT bar ne SAIG TMT bar. Delicious cookies from Likla Bakery. Ladies Fitness World, Keshampat Junction, Tidim Main Road. Ihan hanbo ina hangdok jaba nupi khaktagi oiba fitness center ni. Fitness center asida aerobics, zumba amasung makhal khudingi bodybuilding equipment su thamjari. Adomna adomgi convenient oiba khudong jaba matam ama yenglaga sanaba lakpiyu. Break matung da mukana taram lokchiri makata papauda handak chehi gi class 10 parikya da ningkhong da leiba cameras boarding gi mai paklaba mahiro kunnipal da manama tumyin thopagi thoram ama ngasi ningthong bazar community hall da pangthokre thoram adu da ningthong municipal council gi chairperson ke mani singa hanagi jila parisat member nimai na chingba miyo kyana sarukya ke manama tum sing piduna mahiro singbo pukning thogatki Class 10 की परीक्षा दा कुन माथोय शिव पोजीशन तारखरबा क्वाक्ता संथोंग अवांग लेकाय दगी कैसाम राजेश्वर अमदी संथोंग लमदम की मनुंगदा क्लास 10 अमदी क्लास 12 की परीक्षा दा पास तोरकलबा महिरोय सिंह हराव त्याम नोपगी थोरम अमा ngasi क्वाक्ता संथोंग सबल लेकाय कम्युनिटी हॉल दा पांगथोखरे थोरम मदुदा क्वाक्ता ग्राम पंचायत की प्रधान रफीजुद्दीन साहा अमदी क्वाक्ता ग्राम पंचायत की वार्ड नंबर E. Shobha Singha SYWA के President and Ibohal Vice President के तोंबना मरु एवं मियोय सिंगोइना सरक्या की World Environment Day मदी भारत की Prime Minister ओइरम्बी इंदिरा गांधी की चाम सुबह मपोक कुमोन गमरी लेनना मोइरांग केंद्रम असंग अमांतना थल्लब केंद्र ओइनब ओहेनबत नतना केंद्र सिगी मनुंग लेबा टूरिस्ट रिजॉर्ट सिंगबो इसंग संगना थमननब पांदमदा नुमिनिनी चुपना चथगदबा उ चरा थाबगी थौरम अमा हानगी MLA M पृथ्वी राज न ngasiदगी मोइरांग दा होगदोखरे मोइरांग सेंद्रा रोड की मेडियन दा उ चरा कया थाखरे ममांग चेगी अप्रैल दगी हंदक चेगी मार्च था फाउबगी मनुंगदा था तरे की वालहौरिबा चेंग गवर्नमेंट असिना फंगन बिनबा चिंग लेमा लुपना तक्सिल्ले मयाई काबन निसा चाबा योनबसगी मथक्ता अकनबा थबक लोखतपियु अमरोमदा उरिपोक्तगी मोनिका ममा मचा हातपदा चेनबा सिंग पुथोक्तुना अकनबा चेराक पीगदबनी हाइरी हौजिक थबकी पाव स्पोर्ट्स कोतादा SSB की कांस्टेबल खरा लौगदौरी मसागी चही तरा निपालदगी कुनहुमदोय फाउबगी मनुंगदा लेबा मैट्रिक पास तौबा तोंगान तोंगान बा मसाना सिंगदा हाइथोय सिंगथोयबा मयोय सिंगना लाकलिबा जून की तांग तरा मपल फाउबगी मनुंगदा दरखास्त थारकपा यागनी हाइरी स्टाफ सिलेक्शन कमीशन ना SSB की स्पोर्ट्स कोतादा कांस्टेबल चहुंग यांखै मंगा लौगदौरी मसागी चही तरा निपालदगी कुनहुमदोय फाउबगी मनुंगदा लेबा मैट्रिक पास तौबा तोंगान तोंगान बा मसाना सिंगदा हाइथोय सिंगथोयबा सिंगना जून की तांग तरा मपल फाउबगी मनुंगदा दरखास्त थारकपा यागनी हाइरी इंडिया पोस्ट की ग्रामीण ड्रग्स सेवक खरा लौगदौरी मसागी चही तरा निपालदगी निफु फाउबगी मनुंगदा लेबा क्लास 10 पास तौरबा मियोय सिंगना जून की तांग मंगा फाउबगी मनुंगदा दरखास्त थारकपा यागनी हाइरी टेरिटोरियल आर्मी की आर्मी खरा लौगदौरी मसागी चही तरा निपालदगी निफु निथोय फाउबगी मनुंगदा लेबा ग्रेजुएट पास तौरबा सिंगना जून की तांग कुंट्रा फाउबगी मनुंगदा दरखास्त थारकपा यागनी हाइरी थबकी पाउसिंग असिगी अकुपा मरोल बाबूपरादा लेबा जॉब सेंटर दगी खंगबा यागनी सैनिक स्कूल गोलापरा असम की ओल्ड बॉयज एसोसिएशन मणिपुर ने सिंधुना कोइरेंगैद लेबा लेमकोल वुमेन्स अबोर्ड कोइरे नवाकोल की कॉम्प्लेक्स ता ऊचारा क्या थाखरे थोर मदुदा MP के SH भवानंद न सरुक याकी
Delhi ki Sanford Group of School the base toba Sanford School ama thangmaiban polem lekai da hangdokre thoramaduda Sanford Preschool ki Executive Director Irengbam Monishana hojik chokolapa matamasida public li bangang singda technical ki oba education ki mangal ama pibat tangai fadabana preschool se linkhat pani haiki Manipur Sahitya Parishad Assam Hozai District Committee na sinduna Class 10 amadi Class 12 parikyada mark wangna fangduna mai paklaba Hozai District ki manung dalaiba mahiroi singbo harau tamna opagi thoram ama Parishad ki office da pangthokre thoramadu da Parishad ki thaupuba kayasu sarukyaki Lions Club Bisnupur Bazada Public Urinal ama Bisnupur Ward number 7 da culvert ama saduna miyam da khutsinakre Anoba Mayol Kongchetna Sagolbantera Amodon Akham Lekai da Leiba Green Biotech Eco Solution Private Limited ka loina na ngasi Green Bucket launch tawkre. Howzik sanabagi pauda. Tha Thasiki tang tara manga dagi tara nipal fawba UP gi agrada leba RBW Public School Thakurdas Gari Roha da pangthokadoriba taruk shuba thang ta Federation Cup ta saruk yagadaba Manipur gi nupa macha amadi nupi macha chanari tara marfudra manga official mari khara Manipur thang ta Academy wabagai gi Sinthak Purel Y Amumacha North AOC dagi lamthakre pangthokadoriba championship aduda sub junior amadi senior gi thang ta sanaroi singna Funaba ama funaba ni shuba thang haiba thanglon amadi khonglen khutlon da sarukyagani All Manipur United Veteran Football Association sinduna pangthokiba chahi asigi ahanba sangai trophy veteran football championship ta winner oiraba tasba tabungko ke veteran team gi sanare sing opagi thoram ama tasba football complex ta pangthokre Punna gymnast Chamagamana Saruk Yaduna Thasigi Tang Taradagi Kumalampak Indo Stadium da Imphal East District Gymnastic Association Sinduna Chatharakliba First International Summer Challenge ngasi lotion kre. Thoramadu the Youth Affairs and Sports Department Assistant Director Coaching TH Thauba Hana Sai Tagil ge Director Aramba L Tiken INEGA ge General Secretary CH Asokna Thoromapu oiki Makok mathang taraba sanaroi singda medal certificate amadi achamba khudol pol sing piduna thagatki Santana Prajapita Brahmakumari Ishwariya Viswavidyalaya me Kunmathoi dagi June Kunmathoi fawba thama chubna International Yoga Day thoram pangthoknaba ayaba pibi kibagi saruk ama oina Prajapita Brahmakumari Ishwariya Viswavidyalaya Kakching Santana Sinduna Serau fawba motorcycle rally ama ngasi chatkre rally adugi thabak tagi potharaba IGP Mayang Lambam Susil Kumarna lamthaki Anoba Table Tennis Academy T3 Academy ngasi MLA Okram Surjakumar na Thobal da hogdokre Thoramadu Sai Tagel gi Hanagi Assistant Director K Michael Academy gi Chairman O Ibopisak Hanagi IS Officer Dev Sekhar Sharma su sarukyaki MLA na Academy asigi anoba website amasu hangdoki Academy asigi chahi khudingi lupa lesing kun mating pigani haina Okram Surjakumar na lakthoki Nepal ki Kathmandu da thasi dagi tang tara manga dagi kun tara Nepal fawwa pangthokadaba jit kunedo masana da saruk yagadaba Manipur ki team amadi official sing khankre lagiba tang tara humdoi da Imphal thadok lagani Manipur Chess Association ki Hana Vice President oiramba KH Bujachandrana thasi ki tang Nepal da ikhang khangawdana masagi mayung kwa kaithil bazar da lekidabada association asigi member singna mifam pangthokduna minute ani leptuna awawa phangdokre Makhatana sanabagi pau boyan ning thaujamdagi fangbigani Nilamani English School mayang Imphal amadi Little Master English School Samurau sahi taratren makhagi nupa masagi Imphal West District Super Mukherjee Football Tournament ki final da sanaragani Youth Affairs and Sports Department gi miyang makhada District Sports Association Imphal West na sinduna thasi ki tang taradagi team taramri na saru yaduna Khumman Lampang Main Stadium da chathariba sahi taramri amadi sahi taratren makhagi
Imphal West District Suboto Mukherjee Football Tournament ki sahi 33 makagi nupa masagi ngasi sanakiba ahanba semi-final match sa Nilamani English School Mayang Imphal na Lila Singh Khonangkhongbu penalty da maiti bupiduna final sangkhibani team animangna apiba matamda goal amata sanaba ngamdabadagi kicks from penalty makna decide tokuda Nilamani English School Mayang Imphal na Lila Singh Khonangkhongbu goal mari ahumda maiti bapikhe match asida mai pakhiba Nilamani English School Mayang Imphal gi kicks from penalty makda sankhiba goal singadu Manisana Sana Jauba Anil Kumar Samson Amadi Michael na Sankhe match asida mai tikhiba Lila Singh Khonangkhong High School gi goal ahumadu Sana Jauba Munis Amadi Jyoti Chandrana Sankhe tournament asigi anisuba semi-final match ki sanakibada Litan Master English School Samurongna Johnson Higher Secondary School bu goal ama sinoda maiti bupiduna final sankre match asida mai pakiba Litan Master English School Samurong gi goal adu TS Rohit na match ki kunthani pal suba minute sankhe satariba tournament asigi aruba match hayeng nungtil pung makai tabada sanaragani amaromda sahi taramri makhagi nopa masagi ngasi sanakiba ahanba match da Litan Master English School Samurongna New Life Public School Kanchipur bu goal anida maiti bupiduna semi-final sankre match asida mai pakiba Litan Master English School Samurogi goal madu e Zelens na match ki taruk suba madi kuntra manga suba minute goal ani sankhe atopa goal aduna New Life Public School Kanchipur gi Y Amina own goal oina match ki taramatu suba minute sankhibani match asida maiti kiba New Life Public School Kanchipur gi goal ani du PS Jackson namadi L Kheljinna match ki mapal suba madi kuntra ni thoi suba minute sankhibani tournament asigi ani suba match ki sanakibada Hairangoi Thong Junior High School na Nilamani English School Mayang Imphal bu goal amada maiti biduna semi final sankre Hairangoi Thong Junior High School gi mai pakibagi goal adu L Laxman Agui amadi Kaibmina match ki tare suba Nepal suba madi tara suba minute sankhe match sita maiti kiba Nilamani English School Mayang Imphal gi amata ngarba goal adu KS Amarjitna match ki kuntrani thoi suba minute sankhe tathariba tournament asigi ahanba semi final match hayeng ayu pung tare tabada City Higher Secondary School Mayang Imphal amadi Standard Robert Higher Secondary School Kanchipur ga sanagani ani suba semi final match ayupung Nepal tabada Litan Master English School Samuro amadi Hairangoi Thong Junior High School ga sanagani Hockey India gi meng makhada Uttar Pradesh Hockey Association sinduna thasi tang manga dagi team kuntra Nepal na group Nepal thokna khaidokuna Uttar Pradesh ki Lucknow ta chathariba tare suba Hockey India Senior Men National Championship B division gi ngasi sanakiba Manipur gi ani suba match da Gwan Hockey Goabu Panjil Mapal amada maiti ba pikre match se da mai pakiba Manipur Hockey gi Panjil Singadu El Mantos na Panjil ahum N Garninderjit amadi N Jenjen na Panjil ani ani sankhe atopa Panjil ani aduna Ais Pupuna amadi N na sankhe Gwan Hockey Goa gi amatangarba Panjil aduna Priyokal Dates na sankhe Manipur gi ahum suba match hayeng ayupung taren makai tabada Central Secretariat ka sanagani match asi Manipur na mai paklabadi Sathariba Championship asida quarter final sanglagani All Manipur Sebi Association Sinduna Thasigi Tang Taratagi Korai Sajor Lekai Uttarayan Theatre da Unit Taramapalgi Nupa Madi Nupi Sebi Sanaroi Samo Kuntrana Saruk Yaduna Sathariba Taratari Suba Ramam Somrendro Ningsing Kumon Thorunga Mari Lenana Leptana Pangtokpa Sahi Sigi Taruk Suba 11 Cadet Sebi Invitation Tournament ki Ngasi Kizi Nipu Mangadagi Yankai Phobi Kanglupta Misikholgi DA Sanatoy Mihulski and Helen Amadi IWSLSS ki S Lingthoingambi Amadi MISA gi L Bebina na Hanba ni Suba Amadi ahum suba position takhe Humpuni Tui Suba Sar Sursan Singh ki CSICB Memorial Likam Knockout Open Kang Tournament ki ngasi sanakiba matcha Gopal Dev Kangkut Ya School na IWKK Kangkut Usekonbu maiti bapikre Manipur Kang Association gi miang makhada Singjamai Kang Association sinduna mamang thagi tang kunma paldagi Kangkut tarani thoina group mari thokna khaidokuna Singjamai namarapam kai kangchangda chathariba Humpuni Tui Suba Sar Sursan Singh ki CSICB Memorial Likam Knockout Open Kang Tournament ki ngasi sanakiba matcha Gopal Dev Kangkut Ya School na IWKK Kangkut Usekonbu Panjil tara manga tara kaptuna maiti bapikibani hayeng kangchang asida LSK Kangkut Wangoi amadi Thangmaiban Kangkut ka sanagani ay ngasagi pauda ngasi gi oi kibai ngasi gi pauda ICAR lampel patki preba paugi matungina ngasi gi khwaidigi sakiba Celsius degree 16.2 ani
ख्वाइदगी इंबा सेल्सियस डिग्री 2.1 नुचित याविसिंग मनil ki sang ayukra sa da 43 nutilda sa da 34 oiki ngasigi nong sukibagi sang 39.0 mm ni Aroy bada mariba paw mo kahana Police ki investigation system solabadi miyam da chumbo while phangan bamadi marale bacherak pi bada khudong chadaba kya mayuk nagani haina Kolkata High Court ki Judge Joy Malaya Vakchina Pongdokre Chief Minister and Birena Manipur ki Governor ga unaduna chakot thaurangi matang da wari sanakre hairi Manipur da air ambulance aircraft amadi helicopter charter flight ki kanaba piga daba luwang air service ngasi hogdokre Hauji Faugi oina STB na pijaba paw matang aswa listen jeri meeting tabiru simbu amukana group jeri Resonant tutorials, imparting light to medical aspirants. Admissions open. Regular course for medical entrance exam. NEET UG 2018. Class commences 19 June. Last date of admission 17 June. Special features. Free studentship for meritorious and position holder of class 10 and 12. Separate section for purely English medium. Special fee concession for high scorer in NEET exam 2017 but did not get seat for medical course MBBS or BDS. NCERT based study materials from MTG book publication. Motivation and interaction program with renowned doctors. Hostel facility for boys and girls. For more details, please contact Resonant Office, Kaishampat Kaisham Lekai near Manipur Rural Bank. Pauzian Jaba 13 Singzamai Kendra gi oina lakliba June gi tang 13 Nongmaijing numit ki ayuk pung 8 makhai dagi Aadhar enrollment kapa amadi aranba semdukpagi thabak Singzamai Jinga Makhong Chongtham Laikai da pangthukani Nongmagi oiba thorum asida akapmal amadi semdukmal lauroi mari lainamba singna numit asida lakpiduna khudong chaba si laubi honaba pauzin jari akuba marol Mobile number 70055620011 dagi khangbi biagani Pauzin Jariba Thoksom Sarsil Singh ex-candidate 13 Singzame AC 11 Manipur State Assembly Election 2017 Sun is burning, aha, aha. Cool, cool feelings, oh, oh, oh. My tummy fataba, okhani awaba. My tampum na magda, oi hansi frutogi my tam. Sun is running, aha, aha. Go, go sipping, oh, oh, oh. Hamoy nung daning liba, wakal di matam duda. Hinadum ang agpani, oi hansi frutogi matam. Matam punamase, frutogi matam ne. Manipur Technical University Imphal admission notice for lateral entry. Applications are invited from the eligible candidates for admission to the following BTech courses 3rd semester through lateral entry in Manipur Technical University for the academic year 2017-18. Courses are Civil Engineering, Electrical Engineering, Mechanical Engineering, Computer Science and Engineering, Electronics and Communication Engineering. Eligibility conditions. Applicants must have passed the diploma in engineering in the relevant branch or degree in Bachelor of Science with mathematics as a subject in the 12th standard, as the case may be, with a minimum of 45% marks, 40% in case of candidates belonging to SC, ST, PWD categories in the aggregate, provided that the students belonging to BSc streams shall be considered only after filling the supernumerary seats in the
in this category with students belonging to the diploma stream. Eligible candidates can apply by submitting the duly filled application from the office of the Registrar, Manipur Technical University, 2nd floor, Secure Office Building, North AOC, Imphal, on or before the last date on payment of application fee of Rs 500 for General and OBC and Rs 300 for SC and ST, respectively, either in cash of demand draft drawn in favor of the Manipur Technical University payable at Imphal. The application form may be downloaded from the website www.mtu.ac.in or www.mtuonline.in. Invitation. You are cordially invited to the series of the discussion on Manipur State Vision 2030 to be held during 12 to 15 June 2017 in the Conference Hall, Anthropology Department, Manipur University. The background papers for each of the 17 themes incorporated in the Sustainable Development Goals SDGs will be discussed in detail to develop the vision document. We look forward to your active participation in finalizing the document. Programs details are here. 12th June 2017, 10 a.m. to 1 p.m. Team 1 and 2 Poverty and Hunger, 2 p.m. to 5 p.m. Team 3 and 10 Education and Equality, 13 June Team 5 and 6 Gender and Sanitation, Team 7 and 8 Energy and Decent Work, 14 June Team 4 and 9 Health and Industry, Team 11 and 12 Sustainable Cities and the Consumption and Products, 15 June Team 13, 14 and 15 Climate Action, Life Below Water and On Land, Team 16 and 17 Peace, Justice and Strong Institutions and the Partnership for the Goals. Siri Siri Garo Sandrai Namo, Purba Samda Aikoi Kwaibu Konbidamba Siri, Tanam Nipol Sandra Singna, Maginung Sizaraba Imung Manung Sagay Natay Amati, Marumapang Kwaipuna Maputadok Lamnaga, How Kibazun Gitang Manga, Inga Gitaraka Matwini Pan Baning Taukabanamita, Siri Gurugi Kipadige Base Olaga, Siri Krishna Nitananda Dasavanam Pangzaraga, Bindaban Prapti Oikre, Lagabazun Gitang Taraga Nipan, Ingagi Kungahumdoini Kungamarini Pan Banu Majingamita, Sadadin Tokle. Upalaksa Sida Brahman Vaisnav Ahilaman Amadi Marumapang Kwai Punamakna Matam Sana Lingbidakuna Harinam Sarban Tawidanaba ISTB Tong the Noluksari Paujanjari Basing Siri Sanam Basing Apokpa Sirimati Sanam Maipak Devi Apokpi Sirimati Sanam Gita Devi Sahar Dharmini Amasung Imung Manungi Mioy Singh Kurai Thangzam Laikai. DJ Social Restaurant asida Indian, Chinese, Korean amadi Thai cuisines ki hawarba items sing ahongba mamalda fangbigani. And also booking available for birthday party, workshop and seminar with projector screen and full concert sound setup facility. Loina na catering services ki khudong chaba su pizari. Lingshin biro ungasima. Rims Road, Nagamapal, Soram Lekai near Nityananda Prabhu. DJ Social Restaurant. Lychee, lychee, lychee. Here goes brown lychee. Here goes brown lychee. Delicious, sweet and tangy. Tasty brown lychee. Freshly golden lychee. It's brown lychee. Tasty brown lychee. It's brown lychee makes you refreshed and cool. Kangan Jaba, Ketrigao Kendra da Apaba Mahirui Kaya Putok Naba Pandamda, Ketrigao Sengbas Sagat Apun Malup na Sindalang Jaduna, Handak Sahi Lising Nitara Taretki, Bosem Kosem CBS in a lower class 10 Namadi, Dual Ki Examination Singda, Ketrigao Kendra Kaki Oiba, Best Top 10 Satur Singda, Award Pibige Toram Ama, Lakibazun Getang Kungamatuida, Nungtil Sabi Community Hall da Pangtuk Saragane, Kendra Sigi Miam Gimihut Odiva, Nahakpam Indrizitki, Apaba Mahirui Putokadabani Haiba Wakalol, Adugi Makada, Pigadaba Award Asida, Apun mark 65% pangma mahiru singna masa masa ge biodata sing xerox copy oina jun ge tang tara gani pan fawagi manungda kasal ge office ta pisin bio haijariba S Donesor President Kasal amasa penin labni ning kipgeni kanam mi tezo se ngai lu naw salam kahin bole phat sota pai hin podoa pichi program lol hin nadinga hin ngai to director empau ne hakip ama chunga nampi thalhenging ahung hung ding Jun som nile hiji program hi ke panding ahitai pha chu nitha punggu mapat pungsom jan hiding ahi hiji program ahi film gospel album talk show event panding ahitai ISTV support uhitin I program lol hin sa uhite peke pa e loina yai panungari ko Lupi masado ko
pran po dito kay masih chopa sa ikram to the papsin. HRD Academy, another feather on the cap of HRDN culture of academic excellence. HRD Academy is proud and happy to congratulate Mr. Khetrimeum Ravi Kumar Singh, an HRDN of 2003 batch, bearing student number 1112, roll number A2, on his achievement at the UPSC Civil Services Examination 2016. We wish him a very successful career in years to come. Congratulated by Principal and HRD Academy family. Hi, Alia, you came. What about the evening press shoot? Don't worry, let me help you now. What? Shiny hair? But this harsh sun will make your shine go. Just wait and watch. Oh God, the press! But you're not ready. I'm always ready to shine. With Amla Pearl Complex New Sunsilk Black Shine makes hair shiny. Day or night, shine always by your side. Apex Dental Clinic, High School, Jalmastan, Imphal. Wanted experienced dentist, male or female. Pay negotiable. For details, please contact Apex Dental Clinic, High School, Jalmastan, Imphal. Mobile number 961-238-2125 or 9774-291-297. Gayo Fitness Academy, world's leading ISSA USA self-study courses and BPCA. Gayo classroom courses for the first time in beautiful Northeast India, an opportunity to launch world-class careers in fitness. Seminar will be held in Imphal for the courses and careers in fitness on June 18 from 2 p.m. to 5 p.m. Venue, U Fitness Center, Singdamai Kongo Road, opposite Eastern Ideal High School, Imphal East, Manipur. Office of the Principal, Lyric Institute of Nursing, Sangaibro, Airport Road, Imphal. Permitted by the Indian Nursing Council, New Delhi and affiliated to the Manipur Nursing Council, Imphal. Admission going on for 2017-18 for general nursing.